tami charau mauronaduna apunbagi saktam kai handana hena nungsi chanaba Manipur ama ohenaba hotnaminasi haina MLA L Ramesona haikre. Masung Manipur Short Story Society India ki kuntra nithoi suba annual conference samadi Manipur Short Story Festival lisangani kunmanga Agartala da pangthokre. Kurumjari Am-Istv ki paw meeting tabir basung taramna okchari paw shandongna pijari. Kairao Kendra ki MLA Laurembam Ramesor Mitaina Kairao Assembly Constituency ki manungda leiba Maring Tangkhul Chiru amadi Kabui ki tribal khul tara tareta chatuna Christmas ke yaifa paujal piduna khudol tamkre. MLA L Ramesor na Kairao Kendra ki tongan ba khul singda chatuna Christmas kumhaiga mari leinana sel gi mateng yauna angamba mateng sing khusinaki Christmas kumhai amadi anawa chahi lesangani kuntaruk lakpagi harau taramna okpagi Kairao Kendra ki funal maringda pangthokiba thoram amada MLA Ramesor amadi khul gi miyoi sing puna funal maring khul dage hauzik Manipur gi masak nairaba saishakpa ama oirakliba ko handsome maringe Jinge laisana hendeko tamgi laisasu wateko haiba isai gi tanthada puna jagoi isai sakminake MLA Ramesor na Christmas kumhai lisingani kun mangana lakpa amadi lakadariba anawa chahi lisingani kun tarukna lakpada Manipur tangdu laitaba santi leiba amadi chaukhatpa Manipur ama purakpa oirasanu haina Prabhu Jesus na Thojal gi irik pibiramba oirasanu haike Manipur da chahi lising kayagi mamangdagi nungsi chana na chara maurongna duna khunda minarakliba jati furup singi marakta amuka hena nungsi chanaba puraktuna ingtappa sanalaipak Manipur ama purakpa oirasanu haike Mahairol dagi hauna nungsi chanana khunda minarakliba jati furup kayagi apunba saktam masi khakaina bayaroi aikoi masal gi marakta leiriba nungsi nabagi apunbagi saktam masi kanana su thugaiba khak ngamloi malem gi akanba safu amadi Manipur thugaiba pamba kanagumba kharagi khujin thaurang amadi insinduna chingmi tammi gi apunba saktam asibu thugaina ba honaraklabasu aikoi na punna thengna minasi aikoi masal gi marakta leiriba unity thugaina ba hu kamsilakliba khudingdagi ngakthok minasi haike chingmi tami charau marona duna apunbagi saktam kaihandana hena nungsi chanaba Manipur ama ohenaba hona minasi funal maring khul asi Manipur gi tribal khul singi manungda masak naiba khul amadi tourist spot ama oirakli hairaduna funal maring khul gi youth amadi ahal khunja sing asi hanadagi hauna unity yamna laiba khul amani funal maring village authority ga punna khusam naraga khul asigi awat apa kaya makhatana sengat sagat khigani haike khul asigi community hall asigi flooring amadi nakal gi wall khazan bagi thabak mathang paikhatlagani hall manungda indoor game kaya sanaba yanaba honagani Kairao Kendra da lairiba tribal village pumnamak awat apa development kaya khulgi youth amadi ahal laman authority ga tanaraga leptana paikhat khigani haike Silva Panan Maring Deliba Maring Mayang Awang Mai Labi Thong Mayam Sin Nom Patensu Paka Hen Zapat Pazabumba Kumama Haitareko Pagi Mayam Nabi Po and Kulaje Singapore Baten Pam the Sawai Manipur Short Story Society India ki kuntra nithoi suba annual conference amadi Manipur Short Story Festival lisingani kunmanga pangthokre Sahid Bhagat Singh Youth Hostel Gorkha Basti Agartala Tripura da numit humni chupna chathagadoriba annual conference amadi Manipur Short Story Festival lisingani kunmanga gi thoramda former minister Tripura Yelam Birjit Manipuri Short Story Society India President Laisom Gulab, Retired Assistant Director Haubam Chitra, Manipuri Sahitya Parishad Tripura President L. Biramangal Singh Amadi, Manipuri Language Advisory Board under Sahitya Academy, New Delhi, Khoisnam Birolasu Sarukya Ke. Tharamgi makha chatharakpa oina Sip Sagar gi khongthang amadi Malayalam wari charong kauba Larik Singh Phongke.
Rajkumar Sitaljit Memorial Lifetime Achievement Award listing ani kun manga gi mana Haurangbam Amarendra How Amar Bontarapur ka sada khusinakhe Alangbam Dinamani Memorial Lifetime Achievement Award listing ani kun manga na Haubam Priyo Kumar Singh Kangabam Laikai Imphal Manipura khusinakhe Moirangthem Ongbi Thiam Ningol Modhumati Memorial Award listing ani kun manga Moirangthem Sobita Singhagi Pirangduna Saihawni Aibu Haibat Larikta Khangatuna Mana Pike Larik Engbam BD Singh Ningsing Mana listing ani kun manga na Pangsat Tafam Komlakantagi Chumthang Makhong Kauba Larikta Mana Pike Nauroibam Dananjoy Singh Ningsing Mana listing ani kun manga Thokchom Anjanagi Poktrabasui Imani Nangdi Haiba Larikta Mana Pike Maisnam Bokul Singh Ningsing Mana listing ani kun manga na NG Malemngan Bina Iba Ihul Kauba Larikta Mana Pike Amadi Kuranganayani Ningsing Mana listing ani kun manga gi mana Haubam Satyabati Imphal Manipurda Mathang Manang Naina Award Taret Kusinaki Loinana Award Sing Aduda Citation Sol Amadi Case Prize Sing Yauri Society Asina Maitaina Soina Kundariba North East ki Mafam Singda Ladiba Ireicha Singbu Wari Macha Ibagi Lamda Karata Oirabasu Ithil Fauhanduna Ibagi Lamda Purakpa Haiba Asina Maru Oiba Pandam Tambaga Loinana Amata Oina Apun Bagi Sakta Madusu Sagatpani Haina Manipur Short Story Society India के प्रेसिडेंट लाइसोम गुलाबना फोंदोके अच्छे कोई फैमिली है मत नैना मैं आना लोग भी कोई चोरिस्टे सोसाइटी फैमिली है ना सिंगुप ना तो दिला अदोम जो है ना कोई चक्कर ना फनी बोले माने ना सीसु 25 दिसंबर लाग रहा है कोई जे करीनो अंकल जो हो रहे के निकाय तो पंखों तो लेके दो तो हाई में किसी याम कन्नो मैं सी के हो मुझे छागत पर नमजर नसी नसी कोई लेवल पे लोग ये Imphal East ki Poiraupa local da Anganfau Unaba local ase fauduna chaliba Thobal multi-purpose project ki right canal da ising thabiraknaba lomi singna Water Resources Department ta haizarubada yabiraktuna canal ising thabirakpagi damak Poiraupa Local Farmers Development Cooperative Society Limited na department asibu thagatpa phongdorakli First cropping asi mahi chanabagi damak marakta ising thaba lepiganu hainasu Water Resources Department ki pukning singsilakli ngasi Andro Assembly constituency ki thambal nu kaithel kaina road ta leiba Poiraupa Local Farmers Development Cooperative Society Limited ki thomi sing lomi sing amadi paumi sing ga loina na Poiraupa Local da hosik angan fautha hanaba hotnariba sing amasung fowlingba hauraba sing adubu punna yengsen minake Local adugi fibam yengsilaba matungda Poiraupa Local Farmers Development Cooperative Society Limited ke Secretary Khulem Tomchongna paumi singda fongdora kibada haukiba chahi lising ani kunmanga asida nongkana chubada ke kharif lawro ke lawpari lising amaga chongma Chamanga rom ising na thumjan duna sikibana law loina khidabana lawmi sing awaba kaya mayok na duna lairi masina maram oiraga lawmi singna angan fau thana na ba law uba hauna ba Water Resources Department ke right canal asida ising PBO haina lawmi singda haijarubada yabirakpagi damak lawmi singna department ke makok thongba Chief Engineer Executive Engineer Assistant Engineer amadi ate staff sing bu thagatpa phongdokhi amaromda kanagumba singna canal da pal thingjinba amadi ising lawriba singna leipal tawkhairaga ising lawba adu tawbiganu local asida angan fau law uningbana lawmi sing yauraga su Poiraupa Local Farmers Development Cooperative Society Limited ta ming pata pikhat piduna ising gi tax sidok piraga law uminasi masi local asida lawmi kayagi law kayam uribage haiba adu Water Resources Department ta pikhat nabani hainasu Khulem Tomchongna miyamda appeal su tawkhi 이 마품데 코인 하이제닝 무수 아묵당 이싱제 타라 마가 코인 로우 우바 하우라칸다 이싱제 그리움바 딱키바 따르가디 아이코 시다 하피바 퍼틸라이저 슈퍼 시마얌제 레크 아묵당 짜키바다 한다바 야디 아두노 머럼 모르가 디파트먼트에서 이싱제 타댓 비가누 하이든 아이코이 파머기 사이트기 꼭노나 하이저리 시데 이싱 비비리바 아이코이 파머 마얌부 눅시비리바 칩 인지니어 와터 리소스키 디스니언 칩 AC moi mayam na koi farmer jibo amtang nungsibiu farmer mayam na su koi water resource ki department ki thau pubi ba punamak puju koi farmer sini ko nona thagachari loina na sigi ising tharai ba paring sida ai koi gi kana gumane ising longningi haidana he khogaraga lowba low ga ju eta koi khongnung sida kamchen biba ngapum tan bagini khangde koi isit bagini khangde palekta thingjen biba ai koi sigumba mayam je to bidana ba
ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯐꯥꯔꯃꯔ ꯁꯥꯏꯠꯇꯒꯤ ꯁꯤꯝꯇꯪ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯑꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯥꯠ ꯄꯨꯖꯥꯗ ꯑꯉꯧꯕ ꯉꯥ ꯃꯩꯇꯩ ꯁꯔꯦꯡ ꯀꯠꯄꯤꯍꯧ ꯐꯪꯐꯝ ꯑꯦꯁ ꯇꯣꯝꯕ ꯑꯦꯟ ꯁꯟꯁ ꯄꯦꯡꯕꯥ ꯐꯥꯝ ꯍꯤꯌꯥꯡꯊꯥꯡ ꯑꯀꯛꯅꯕ ꯃꯁꯤꯡꯅꯤ ꯉꯁꯤꯃꯛ ꯑꯣꯔꯗꯔ ꯇꯧꯕꯤꯍꯧ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯏꯔꯥꯠ ꯄꯨꯖꯥꯗ ꯑꯉꯧꯕ ꯉꯥ ꯃꯩꯇꯩ ꯁꯔꯦꯡ ꯀꯠꯄꯤꯍꯧ ꯐꯪꯐꯝ ꯑꯦꯁ ꯇꯣꯝꯕ ꯑꯦꯟ ꯁꯟꯁ ꯄꯦꯡꯕꯥ ꯐꯥꯝ ꯍꯤꯌꯥꯡꯊꯥꯡ ꯑꯀꯛꯅꯕ ꯃꯁꯤꯡꯅꯤ ꯉꯁꯤꯃꯛ 어더 tꯧbihou Slopeland College of Teachers Education gi Master of Education M.Ed kidamak lakliba session 2025-26 ki admission taunanab gidamak akak naba seat kharagi khudong jaba pizari khudong jaba si lawbi haunaba gidamak makhada pizari ba contact number 9615965922 natraga aikugi email slopelandcollege@gmail.com da contact tawbiu ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ Dada Ibig magkigano. Alam mo kamo, sige yung se, next time tinacheksin na laksilaga tamko ba nine. Dada lang se juhar habaga amta kidrabo Asum na, mayam na machalbog na option lugum. Masige yung masilug, asuya nga ang poka da batagi. Next time tina ngap seli. Next time juhar habating ngakop na nabasim ba ni. Zaman technology siya naman na concrete katok na tinaba matamda. Kapamil ang magkuhena hinggal adli. Next TMT, strength is in the quick. ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. ब्रेक के मतंग मखा तारक पाउदा मणिपुर पुलिस ना मियोय अमा ग्राम चहुमगा तरागी हेरोइन नंबर 4 सॉप केस कुनमरीगा कोनाना मंत्री पुखरीदगी फारे हाइरी फारबा मियोय अदुदी एमडी मुस्ताकिम चाही कुनमापन संगाई युमफम पार्ट 1 थौबाल डिस्ट्रिक्ट तगिने मंगोंदगी मारुति स्विफ्ट रजिस्ट्रेशन नंबर AS01BE 7900 अमसु फगतले हाइरी अरोबदा मरोय पामुका ना पिजरी चिंगमी तमी चारो मौरोनदुना अपुनबगी सक्तम कायहंदना हेना नुंसी चानबा मणिपुर अमा ओहनबा होनामिनसी हाइना MLA L रामेश्वरना हाइख्रे अमसुंग मणिपुरी शॉर्ट स्टोरी सोसाइटी इंडिया की 39 सुबह एनुअल कॉन्फ्रेंस अमदी मणिपुर शॉर्ट स्टोरी फेस्टिवल 2025 अगरतलादा पांगथोखरे Music Favorite na Am-Istv na pizza pa pao matang asa lo sinjare meeting tabi ra pumna mapu amukna kumjari.